Tha asigi kunhumdoigi ayukta Chandel District ki Laijang village ka Myanmar ga tainaba border pillar number 72 ge manakta KNFB amasung PDF ke kangbu amaga khut thoknabada Leikhidraba Pla ge Major Oinam Gulu atoppa ming Babu ge Mangani Leihul tambagi thouram ngasi Mahakki Poknapham lamdam Jiribam ge Kadamtala da Pangthokkhre Mangani Leihul tambagi thouram adu ngasi ayuk pung 9 taba duaida Jiribam ge Kadamtala da leiba Sunrise Club ta miyam punduna Leikhidraba asigi photo da miyam na haikat lekat tamduna Pangthokkhre tungda miyam aduna Kadamtala dagi chingdong lekai fauba miyam gi khongchat ama chatkhi aikhoi gi iraibak aikhoina ngakadabani mitop singna aikhoi bu kanbiroi amadi aikhoi gi tunglamchat aikhoina semgadabani haibana chingba banner amadi kholau kaya lauduna chatkiba khongchat aduna chingdong lekai da leiba athauba singgi ningsing khubamda yoraklaba matung Major Oinam Gulu gi mafamda haikat lekat tamduna ikai khungnaba utkhi